ꯑꯩꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯥꯁꯦ ꯑꯗꯨꯝ ꯄꯥꯝꯃꯝꯃꯦꯕꯀꯣ ꯎꯅ ꯂꯥꯛꯄꯗꯩꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯈꯔ ꯄꯥꯝꯕꯁꯦ ꯈꯔ ꯋꯥꯁꯜꯂꯦ ꯃꯌꯥꯝ ꯄꯨꯂꯞ पुष्पा के साथ झुकेगा नहीं। ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯣꯏꯔꯒꯗꯤ ꯐꯖꯅ ꯍꯥꯏꯋꯦ ꯍꯥꯏꯂꯣ ꯃꯇꯨꯅ ꯊꯣꯡꯉꯤꯗꯣ ꯍꯥꯎꯋꯦ ꯍꯥꯏꯗꯣꯏ ꯃꯉꯣꯟꯗ ꯑꯅꯧꯕ ꯃꯤꯍꯨꯟ ꯑꯃ ꯆꯣꯡꯒꯦ ꯍꯥꯏꯗꯣ 우리의 마도르기 와리도 నిజంగా Hello guys, welcome back to our channel. 이진아 ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔꯦꯕꯀꯣ. ꯑꯁꯤꯁꯤꯒ ꯂꯩꯔꯦ ꯌꯦꯔꯨꯝ ꯊꯣꯡꯕ, ꯁꯤꯒꯅ ꯕꯣꯔꯥ ꯂꯩꯔꯦ, ꯀꯦꯞꯁꯤꯀꯝ ꯕꯣꯔꯥꯅꯤꯀꯣ. ꯗꯁꯤꯅ ꯀꯩ ꯕꯦꯔꯦꯟꯗ꯭ꯔꯤ ꯕꯣꯔꯥ ꯀꯣ. ꯑꯗꯨꯒꯩꯗꯤ ꯇꯤꯜꯍꯧ ꯅꯠꯇꯦꯅꯦ. ꯊꯕꯤ, ꯈꯥꯃꯦꯟ ꯁꯤꯟꯕꯤ ꯀꯩ ꯂꯩꯔꯦ. ꯑꯁꯤꯁꯤꯒꯅ ꯉꯥꯒ ꯐꯨꯜꯒꯣꯕꯤꯒ ꯈꯥꯃꯦꯟ ꯁꯤꯟꯕꯤꯒ ꯇꯧꯔꯒ ꯊꯣꯡꯕꯗꯨꯅꯦꯕꯀꯣ. ꯑꯁꯤꯒꯤ ꯍꯤꯟꯖꯥꯡ ꯁꯤꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯗꯥꯅ ꯇꯧꯔꯦ. ꯌꯦꯔꯨꯝ ꯊꯣꯡꯕꯁꯤꯅ ꯑꯩꯅ ꯇꯧꯔꯦ. ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯁꯤ ꯍꯥꯎꯇꯕ ꯃꯍꯥꯎ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯣ ꯍꯧꯖꯤꯛ ꯍꯧꯖꯔꯛꯀꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯀꯨꯏꯅ ꯅꯝꯃꯨꯗꯕꯗ ꯋꯥ ꯉꯥꯡꯕꯒꯁꯦ ꯏꯈꯣꯏ ꯈꯣꯏꯖꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯃꯊꯤ ꯃꯉꯥꯔꯦ ꯁꯨꯃꯥꯏꯅ ꯑꯌꯨꯛ ꯁꯤꯗꯤ ꯄꯀꯣꯔꯥꯗ ꯑꯃꯨꯛ ꯆꯥꯔꯦ ꯈꯨꯍꯥꯎ ꯑꯃ 그다음에 당근 ꯑꯗꯨꯝ 해줄래? 뭐 ꯌꯥꯝ ꯊꯤꯅ ꯍꯧꯕ ꯋꯥꯅꯤ ꯃꯅꯨꯡꯗ ꯃꯦꯒꯤ ꯃꯁꯂꯥ ꯍꯥꯞꯆꯟꯕ 이런 맛밖에 이런 거 구워 봐. 짜요. 그냥 아이 통과 짜라줘 아시야. 햇만들어도디. 뭐 영내 애가 통과 보자는 데죠. 야가 말은 작품 장제 봐. 아동아 세는 지금 통이 버지 마자는 데죠. mình 통과 보자는 짜자 그러면 짜 통는 데는 근데 뒤에 싸우다. nang làm giết cái đấy má ấm lâu đi ngày này má ấm thông ra lên lấy cái màu thì bà đấy quay đang sao đâu quay đang sao đâu mẹ quay lại qua mang gì không đã mẹ cứ đúng rồi vào tàu vậy ấy sẽ nãy bà không ăn được nupi wari inte da ana wari saw ayu do cái đi 우리의 마도르기 와리도 నిజంగా chắc chắn 우리 mà tôi quay sang lại đâu đi cái này thì nó năng నిజంగా phải bà không quay ngày ta nupi quay được ai sẽ quay đúng quay được mấy đứa ấy sẽ kẹt xuống nó năng nghiêm ta đâu xin mình làm một số hàng là bao nhiêu này ai nói kẹt xuống nó nupi quay bây giờ mình thi bây giờ mình chơi rồi 하이로 누피기 와 간디 칼람데 거 được á nupi hoàng khăn nupi máy thì nữa đây nó có ai mà tâm dầu để yam mà sinh mèm này vậy nè tôi nói tôi kia khăn được gắn là 칼람데 được ạ ai mà tâm mắm là cái này là được khăn mà nè nupi có bé được khăn được phân đấy 너무나 당나우의 놈이다. 너무나 당나우고 마담도. 도 누가 ainda 칼람미 이싱제 파트락토라 마네 반제 틴젤라가나.
ꯑꯩꯅ ꯏꯁꯤꯡ ꯄꯥꯊꯣꯔꯛꯇꯧ ꯃꯥꯟꯅꯩꯕ ꯎꯝ ꯑꯩꯅ ꯏꯁꯤꯡ ꯄꯥꯊꯣꯔꯛꯇꯧ ꯃꯥꯟꯅꯩ ꯄꯟ ꯊꯤꯟꯖꯤꯜꯂꯒꯦꯗꯤ ꯀꯩ ꯍꯥꯏꯅꯤꯗꯨ ꯑꯩꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯕ ꯌꯧꯔꯦ ꯍꯥꯏꯕ ꯃꯤ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯞ ꯏꯁꯇꯣꯔꯤ ꯂꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯞ ꯏꯁꯇꯣꯔꯤ ꯍꯥꯏꯕꯨ ꯑꯁꯤꯅꯤꯗ ꯑꯩꯁꯦ ꯃꯣꯏ ꯃꯆꯟꯅꯨꯄꯤꯅ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯄꯥꯝꯕꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯏ ꯇꯥꯇꯣꯁꯦ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤ ꯊꯤ ꯈꯪꯉꯔꯣꯏ ꯅꯨꯄꯤ ꯋꯥꯈꯜ ꯑꯃꯕꯨ ꯂꯩꯇꯦ ꯈꯟꯗꯅꯀꯣ ꯑꯩꯁꯦ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯃꯃꯤꯡ ꯑꯃ ꯍꯥꯡꯉꯦꯕꯀꯣ ꯑꯗꯨꯗ ꯐꯣꯇꯣ ꯉꯥꯛꯇꯪ ꯍꯥꯞꯄꯤ ꯑꯗꯨꯒ ꯃꯆꯟꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯗꯤ ꯃꯦꯁꯦꯖ ꯊꯥꯔꯛꯑꯒꯅꯦ ꯅꯝꯕꯔ ꯑꯩꯁꯨ ꯅꯨꯄꯤꯅꯤꯅ ꯅꯝꯕꯔ ꯄꯤꯔꯛꯑꯒ ꯑꯗꯨꯝ ꯄꯤꯌꯦꯗꯅ ꯅꯝꯕꯔ ꯄꯤꯔꯒ ꯃꯣꯏ ꯇꯥꯇꯣ ꯈꯪꯅꯕ ꯈꯣꯠꯅꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦꯕ ꯑꯗꯣ ꯈꯪꯅꯔ ꯃꯇꯨꯡꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃ ꯐꯣꯟ ꯇꯧꯔꯛꯑꯦ ꯅꯣꯡꯃ ꯐꯣꯟ ꯇꯧꯔꯛꯄꯗꯨꯁꯨꯅꯦ ꯑꯍꯥꯟꯕ ꯐꯣꯟ ꯇꯧꯔꯛꯄꯒ ꯆꯍꯤ 2ꯗꯒꯤ ꯀꯣꯏꯅꯔꯛꯄꯩ ꯃꯑꯣꯡꯗ ꯋꯥꯉꯥꯡ ꯄꯨꯔꯥ ꯃꯥꯅ ꯐ꯭ꯔꯤ ꯑꯣꯏꯕꯒꯤ ꯆꯥꯡꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯁꯨꯅꯔꯦ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 5-10 ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥ ꯊꯥ ꯑꯃꯃꯨꯛ ꯐꯣꯟ ꯇꯧꯔꯛꯇꯦ ꯑꯗꯨꯒꯤ ꯃꯔꯨꯁꯨ ꯑꯩ ꯅꯨꯄꯥ ꯀꯣꯏꯗꯦꯕ ꯑꯩꯁꯦ ꯀ꯭ꯂꯥꯁ ꯑꯗꯨ ꯃꯇꯝꯗꯨꯒ 12 ꯊꯥꯗꯩ ꯇꯧꯔꯤ ꯃꯥꯅ ꯆꯍꯤ 19 ꯑꯗꯨꯃꯥꯏꯅ ꯁꯨꯗ꯭ꯔꯦꯕ ꯑꯗꯩ ꯆꯤꯆꯦ ꯍꯣꯏꯒ ꯐꯣꯟ ꯇꯧꯔ ꯍꯥꯏꯔꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯥꯏꯔꯤꯛꯇꯣ ꯐꯖꯅ ꯑꯦꯛꯖꯥꯝꯗꯣ ꯊꯥꯔꯣ ꯈꯣꯠꯂꯣ ꯑꯗꯨ ꯂꯣꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅ ꯈꯣꯠꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨ ꯂꯣꯏꯔꯛꯄ ꯃꯊꯪꯗ ꯃꯥ ꯑꯩꯗꯤ ꯃꯥ ꯐꯣꯟ ꯇꯧꯔꯅꯤ ꯑꯩꯁꯨ ꯈꯟꯁꯨ ꯈꯜꯂꯨꯗꯦ ꯑꯗꯩꯗꯤ ꯇꯧꯔꯁꯨ ꯇꯧꯔꯛꯇ꯭ꯔꯁꯨ ꯑꯩ ꯀꯩꯁꯨꯝ ꯈꯜꯂꯨꯗꯦꯕ ꯑꯗꯨꯗ ꯃꯥ ꯈꯔ ꯃꯇꯨꯡꯗ ꯐꯣꯟ ꯇꯧꯔꯦ ꯐꯣꯟ ꯇꯧꯔ ꯃꯥ ꯃꯊꯛ ꯀꯥꯅ ꯅꯦꯠꯋꯥꯔꯛ ꯐꯪꯅ ꯃꯐꯝꯗ ꯂꯩꯔꯨꯔꯦ ꯈꯣꯠꯂꯨꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯊꯥ 3 ꯋꯥꯔꯤ ꯁꯥꯟꯅꯔ ꯃꯇꯨꯡꯗꯅꯤ ꯃꯥ ꯎꯅ ꯂꯥꯛꯏꯗꯣ ꯑꯩꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯥꯁꯦ ꯑꯗꯨꯝ ꯄꯥꯝꯃꯝꯃꯦꯕꯀꯣ ꯎꯅ ꯂꯥꯛꯄꯗꯩꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯈꯔ ꯄꯥꯝꯕꯁꯦ ꯈꯔ ꯋꯥꯠꯁꯜꯂꯦꯕ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ ꯋꯥꯈꯟꯗꯣ ꯈꯟꯊꯕ ꯉꯝꯗꯦꯅꯀꯣ ꯑꯗꯩ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏ ꯑꯗꯩ ꯑꯍꯟꯁꯤꯡꯅ ꯑꯗꯨꯝ ꯀꯩꯅꯣ ꯍꯥꯏꯗꯤ ꯄꯥꯝꯃꯦꯕ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯑꯗꯨꯒ ꯑꯩꯁꯨ ꯑꯗꯨꯝ ꯑꯩꯁꯨ ꯌꯦꯡꯉꯨ ꯃꯣꯏꯒꯤ ꯁꯨꯝ ꯁꯝꯅ ꯍꯥꯏꯔꯒ ꯋꯥ ꯉꯥꯡꯕꯗꯁꯨ ꯍꯩꯇꯦ ꯃꯄꯥꯁꯨ ꯂꯩꯇꯕꯅꯤꯅꯀꯣ ꯑꯩꯁꯨ ꯑꯍꯥꯟꯕ ꯎꯅꯕꯗꯨꯒ ꯃꯉꯣꯟda ꯑꯅꯧꯕ ꯃꯤꯍꯨꯟ ꯑꯃ ꯆꯣꯡꯒꯦ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯃꯤꯍꯨꯟ ꯃꯥ ꯑꯩꯉꯣꯟꯗ ꯀꯣꯏꯅꯔꯤ ꯃꯇꯝꯗꯩ ꯂꯨ ꯇꯧꯋꯦ ꯂꯨ ꯇꯧꯕꯩ ꯋꯥꯗꯤ ꯀꯣꯏꯅꯔꯤꯉꯩ ꯃꯇꯝꯗꯩꯁꯨ ꯍꯧꯖꯤꯛꯅ ꯈꯤꯇꯪ ꯂꯨ ꯇꯧꯕ ꯋꯥꯠꯂꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛ ꯂꯨ ꯇꯧꯕ ꯋꯥꯠꯂꯤꯗꯣ खरा थी ना गाँव में उधर मैंने ज्ञान ताना बनी ना थी ना ज्ञान ताना पड़ा सन है तो अपन मधुगा थाटो पदुगा खरा खने ना बुन्ना थमना फत्रा नहीं लोग समझ नहीं ना सिंगी मजे तंग तो पता नहीं गाँव में गाड़ी नहीं बको कहीं गाँव में कोई माह है ना असमान है तो है तो फना बंगांग नहीं तो लेमी तो लास्ट लोग पता फना गाँव नहीं है मैंने वो माह तो नहीं लेते तो ना अदुनी सिंग बाय या नुपा है सिंग बकोने वो माह मुझे सकता अइना नुपीसिंग थाजनिंग बदिको युम पांगे आइदि अइना नुसिबदो नदबा मीना नुसिरबदो जेंगोबा हाइदि नुपीना नुपा नुसिबदैदिको नुपाना नुपीदा नुसिबसे असिमु लाइबो फाबदि अनि सुवारो कइनो हाइदा नुपाना बो ममिन गावहरदि दुई हिदाक लेतरेबा होय नुपीसु तौदबा देको तौविको नुपा नुपी चमाना रे नाइसे नुपी खतंगसु नते हाइदि लेदना को नाइसना अमरोमदा हाइदि वाखंदो अमरोमदा पुरागा गांगमनेबको हाइदि नुपाना नुसिबसिनेबा ख्वाइदगी मरु ओइसे संसार अमा पान तारगदि नुपा नुसिबसे अदुना तबिदा नुपादुना हाइदि नुसिबिद्रगदि नुपीदो कमाइना लैनि नत्रा निरुम हापके हां अच्छा हजार के बंद हो चलो निरुम हापके आगा खाबाइजे अनि पुथोरक्ते तल्ले लौ चप्पा काउथोया अइना थोंबे जान ननि टेस्ट तौना लापदे अइना थोंबा चारम गिरो अइना थोंबा चारा कुइरमनी नं पिजागे नंग इजे थोंबे तंग चम्मे अइना थोंबा सनदि तंग हाव माले अखोय ngasi mukbang se maya khitang silent oira मरम देखो दाजे खरा अने मामदने नमदना मासे
ꯃꯨꯛꯕꯥꯡ ꯇꯧꯁꯦ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩꯅ ꯅꯝꯐꯨꯗ ꯌꯥꯎꯍꯜꯂꯤꯅꯤ ꯃꯉꯣꯟꯗ ꯇꯧꯁꯦ ꯍꯥꯏꯅ ꯉꯪꯉꯒ ꯅꯤꯡꯉꯥꯏ ꯇꯧꯔꯗꯩ ꯃꯥ ꯌꯥꯔꯛꯏꯅꯤ ꯏꯇꯤꯡꯅ ꯊꯣꯡꯕꯁꯤꯅ ꯍꯦꯟ ꯃꯥꯡꯉꯦꯗ ꯉꯁꯤꯗꯤ ꯃꯤꯕꯨ ꯀꯥꯏꯗꯦ ꯐꯅꯗꯤ ꯀꯨꯏꯔꯝꯃꯅꯤꯅ ꯑꯩꯅ ꯊꯣꯡꯕ ꯆꯥꯗꯕ ꯅꯠꯇ꯭ꯔꯥ ꯃꯨꯛꯕꯥꯡꯗꯤ ꯊꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯦ ꯆꯥꯕꯗ ꯉꯥꯎꯖꯩ ꯑꯣꯏꯅꯒ ꯇꯧꯕ ꯑꯗꯨꯃꯥꯏꯅꯒ ꯐꯖꯅ ꯇꯧꯕ ꯑꯣꯏꯗꯤ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯗꯕꯤꯗ ꯆꯥ ꯌꯥꯕꯀꯣ ꯑꯩꯈꯣꯏꯁꯤꯗꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯆꯥꯛꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔ ꯆꯥꯕꯅꯤꯅꯀꯣ ꯃꯨꯛꯕꯥꯡꯁꯨ ꯌꯥꯝ ꯇꯧꯗꯕꯅꯤꯅ ꯍꯩꯇꯦꯅꯀꯣ ꯑꯗꯨꯗꯨꯅ ꯋꯥꯁꯦ ꯈꯔ ꯉꯥꯡꯗ꯭ꯔꯒꯗꯤ ꯄꯨꯔꯥ ꯌꯥꯝꯅ ꯕꯣꯔꯤꯡ ꯑꯣꯏꯔꯅꯦꯅ ꯑꯗꯨꯒꯤ ꯉꯥꯡꯉꯤꯅꯤ ꯈꯪꯉꯕ ꯃꯌꯥꯝ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯆꯥꯅ ꯋꯥ ꯉꯥꯡꯉꯅꯤꯅ ꯆꯥꯄꯧꯔꯥ ꯃꯌꯥꯝ ꯉꯁꯤ ꯏꯟꯖꯥꯡꯁꯤꯗꯤ ꯑꯩ ꯏꯁꯥ ꯊꯥꯛꯄ ꯀꯥꯟ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯗꯥ ꯊꯣꯡꯕꯁꯦ ꯑꯩꯅ ꯊꯣꯡꯕꯅ ꯍꯥꯎꯕ ꯃꯥꯜꯂꯦ ꯈꯟꯖꯕꯗ ꯆꯨꯝꯕ꯭ꯔꯥ ꯍꯥꯎꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯅꯤꯅ ꯃꯇꯨꯅ ꯊꯣꯡꯉꯤꯗꯣ ꯍꯥꯎꯋꯦ ꯍꯥꯏꯗꯨꯅꯤ ꯅꯪꯅ ꯊꯣꯡꯕꯗꯨꯒ ꯃꯤꯅꯤꯠ 10 ꯆꯪꯉꯤꯗꯣ ꯃꯤꯅꯤꯠ 10ꯗꯨꯒ ꯃꯊꯦꯜ ꯀꯌꯥꯅꯣ ꯄꯨꯊꯣꯛꯏꯗꯣ ꯕꯣꯔꯥ ꯄꯀꯣꯔꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯦ ꯏꯄꯨꯅꯕꯨ ꯊꯣꯡꯉꯗꯤ ꯂꯣꯏꯅ ꯍꯥꯎꯋꯦ ꯍꯥꯏꯕꯅꯤ ꯍꯥꯎꯇ꯭ꯔꯁꯨ ꯍꯥꯎꯇ꯭ꯔꯁꯨ ꯏꯃꯥꯅ ꯏꯔꯣꯜꯂꯗꯤ ꯃꯣꯔꯣꯛ ꯁꯥꯏꯕꯨ ꯍꯥꯏꯕꯅꯤ ꯇꯣꯉꯥꯟꯂꯝꯗꯕ ꯍꯥꯏꯕꯅꯤ ꯍꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯄꯤꯅꯕꯨ ꯇꯧꯗꯤ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯔ ꯑꯩꯗꯤ ꯇꯣꯉꯥꯟꯁꯨ ꯆꯥꯗꯕꯅꯤ ꯀꯔꯤꯝ ꯋꯥꯌꯥꯝꯗꯦꯗ ꯅꯪꯗꯤ ꯑꯗꯨꯗꯕꯨ ꯉꯥꯡꯉꯗꯤ ꯑꯃꯨꯛ ꯈꯟꯅꯒꯅꯤ ꯍꯥꯏꯅ ꯅꯁꯥꯅ ꯊꯣꯡꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯤ ꯑꯩꯅ ꯑꯃꯨꯛ ꯊꯣꯡꯉꯅꯤ ꯃꯥꯅ ꯑꯃꯨꯛ ꯍꯩꯅꯔꯣꯏ ꯍꯥꯎꯇꯦ ꯍꯥꯏꯔꯛꯑꯅꯤ ꯑꯩꯅ ꯁꯥꯎꯔꯤ ꯁꯔꯨꯛꯄꯨꯗꯤ ꯃꯥ ꯑꯗꯨꯝ ꯊꯣꯡꯖꯔ ꯃꯥ ꯑꯗꯨꯝ ꯆꯥꯖꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯦ ꯃꯥ ꯊꯣꯡꯉꯤꯁꯦ ꯁꯤꯡꯉꯤꯅ ꯍꯜꯂꯣ ꯍꯨꯏ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏꯅ ꯂꯣꯏꯕꯗꯗꯤ ꯑꯩꯅ ꯈꯔ ꯂꯨꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯍꯨꯏ ꯌꯥꯝ ꯕꯖꯥꯔꯁꯦ ꯃꯣꯏ ꯊꯪꯅꯕ ꯔꯨꯝꯅ ꯂꯣꯏꯔꯒ ꯐꯖꯅ ꯀꯩꯅꯣ ꯇꯧꯗꯕꯖꯥꯠꯅꯤ ꯁꯦꯕꯥ ꯇꯧꯕꯤꯗꯕ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯥꯛ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯆꯥꯛꯕꯨꯗꯤ ꯌꯥꯝꯅ ꯆꯥꯗꯕꯅꯤꯗꯁꯨ ꯈꯔ ꯐꯥꯎꯕꯗꯤ ꯂꯣꯏ ꯂꯣꯏꯁꯜꯂꯦ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯗꯨꯝ ꯊꯣꯡꯕꯁꯦ ꯈꯨꯍꯥꯎ ꯑꯃꯅꯤ ꯀꯩꯅꯣꯅꯦ ꯑꯁꯦꯡꯕꯩ ꯄ꯭ꯔꯣꯃꯤꯁ ꯐꯖꯅ ꯍꯥꯎꯏ ꯅꯠꯇ꯭ꯔꯥ ꯍꯥꯏꯅꯤꯡꯗꯕꯅꯤꯅꯦ ꯆꯥꯎꯕꯣ mẹ bố con lấy tiền tôi có bị em đi cái này luôn nhỉ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯌꯥꯝ ꯇꯥꯡꯅ ꯆꯥ ꯌꯥꯝ ꯇꯞꯄꯅꯤ ꯃꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ धन्यवाद धन्यवाद ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯟꯖꯔꯒꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯈꯪꯍꯧꯗꯅ ꯁꯦꯝꯗꯣꯛꯄ ꯚꯤꯗꯤꯑꯣꯅꯦꯕ ꯑꯩ ꯆꯥꯛꯇꯨ ꯌꯥꯝꯅꯅꯦ ꯆꯥꯡꯒ ꯆꯥꯕ ꯉꯝꯗꯦꯕ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯕꯗꯤ ꯉꯝꯗꯦ काम करो गधे का जैसा खाना खाओ राजा का जैसा राजा 1 घंटे 1.5 घंटा लगता है खाना खाने के लिए
ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯔꯒꯅ ꯆꯥꯛ ꯆꯥꯕꯗꯣ ꯇꯞꯅ ꯆꯥꯎ ꯊꯕꯛ ꯁꯨꯕꯗ ꯒꯙꯥ ꯑꯗꯨꯃꯥꯏꯅ ꯁꯨ ꯍꯥꯏꯕ ꯍꯣꯏ ꯒꯙꯥꯏꯗ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯃꯤꯅꯤꯅꯦ ꯌꯥꯝ ꯄꯪꯕ ꯑꯗꯨꯗꯤ ꯅꯪ ꯍꯥꯏꯗꯨꯗꯤ ꯃꯤꯉꯣꯟꯗ ꯊꯕꯛ ꯌꯥꯝ ꯁꯨꯔꯨꯅꯨ ꯆꯥꯕꯗ ꯈꯔ ꯐꯖꯅ ꯆꯥꯎ ꯍꯥꯏꯕꯩ ꯋꯥꯔꯤ ꯇꯥꯗ꯭ꯔꯣ ꯊꯕꯛ ꯐꯖꯅ ꯁꯨ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯗꯨꯃꯥꯏꯅ ꯆꯥꯎ ꯍꯥꯏꯕ ꯇꯞ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨꯝ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦꯀꯣ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯟꯖꯔꯒꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯣꯏꯔꯒꯗꯤ ꯐꯖꯅ ꯍꯥꯏꯋꯦ ꯁꯤ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯔꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣꯕꯀꯣ ꯍꯧꯖꯤꯛ ꯁꯨꯇꯤꯕꯨꯗꯤ ꯅꯠꯇꯦꯕ ꯃꯊꯪꯗ ꯑꯣꯏꯅ ꯃꯌꯥꯝ ꯄꯨꯟꯅ ꯎꯅꯔꯁꯤ ꯃꯌꯥꯝ ꯄꯨꯂꯞ पुष्पा के साथ झुकेगा नहीं ꯑꯗꯨꯝ ꯃꯌꯥꯝ ꯂꯣꯏꯁꯜꯂꯒꯦꯀꯣ ꯕꯥꯏ ꯕꯥꯏ बाय बाय